Amana Amada Hunnabagi Mahutta Amatta OIBAGI PHIREP ama LOUDUNA Manipur kange Haiba Wakhallon Chenba Luchingba Amatta Leitrabara HAINA RPI ATHAWALE National Secretary MAHESWAR THOUNAOJAM HANGLAKLI Hauzik Lamdamasi Dathokliba Irang Asingi Matangda Republican Party of India RPI ATHAWALE National Secretary Su Oiriba Manipur gi in charge MAHESWAR THOUNAOJAM nangase thadorapa video message amada mahakna makatan hai Manipura Hauzik Thokliba Chahi ama Henjilaklaba Irang se Hauzik Anongba Mayon amada laktuna Kuki terrorist singna drone bombing amade rocket na Chenba sizinadna Michamda Landarakliba sida Manipur lengak na tabak amata paikhat pangamdan leiriba se karigino Irang Henjilakle haiduna emergency cabinet mifam pamduna Governor unaduna taksile haide Taksile Haiba Aduda Chahi Amahena Assembly Mipam Amadi Cabinet Meeting Amata Yaraktraba Kuki Minister Anidage Minister from Hauzik Fauba Lotopugi Wafam Late Irang Asigi Warushin Purakpa Yaba Wafam Amata Yaudana Miam da Uchaidan Lairiba Karigino Hauzik Tokliba Irang Asida Political Mileage Lonaduna Electoral Politics Toduna Asum Lairaga Manipura se Loshilage Kalibra Haibage Chingnaba Hauzik ruling natraga opposition party Khaidoklaga Amana Amada Hunnabagi Matam Nate Hauzikti Amatta Oina Punsinduna Manipur Hana Kanraba Hotnaba Matam Oire Haina so Mahakna Makatana Fongdoke Ako'y drone bombing ho abane si ima kaimta mara laijadaba inupi masirabani magi macha nupi show abani state police force hogla abani adagi di kaimta marili najadaba ichamchamba arangba mama koi moirangda leitrabani si umma mayamna thola kansida ako'y tumina leijoi si karigino what to do ako'y punjalasi ako'y laone ako'y sumandoi support tawge ako'y su power party bani we are also the MLA we are also the MP let's support ako'y support will support you come haibagi poto pulak punjalaga amatang ultimatum decision lobiro power private representative ngatan adu tawdo makai amana amada amada hunni wani di kanaro praza no magi leitre habe paula ani adu so e habe gi pauthola ani news amada si shokre si leitre si shokre kana responsibility logdori dugi si mayam si nungai taw pau mayam se thabak si implement kadan tawdo sine thabak kanan on thokani thabak si kanana packet ka doino ruling gi thabak ama masagi mapuning bai type taw leire opposition gi mathauda mi ruling chai daba yadi haibagi norm suda rule do follow taw leire then who kanana solve taw doi se adri leiriba ichinau sing thauna pharaba leiriba mayam imai bel leiriba mayam naharon sing leiriba mayam sina oina maraiba ningja daga hujing ngakcha leire ba